Loyalam E-PAO tabiriba khudingmakpu Hitram Susmitana ayuki pau pizari ahanbada maruoiba headline HAC gi Nouna temporary committee Semkhibabu Yaningdaba Fongdoktuna governor da Kuki MLA tarana cherol Pisinkhre Myanmar gi ngamkhai manungda leikhidraba athoba ahum punna langkolda aroiba mathau mangam pangthokre Lairaba Laumisingna Sasan Loibeda Kutong Tirakpa Matamda Mateng Oinaba Livestock Insurance Yaubio Haina Minister Kasim Vasomna Fongdorakli Pau Sandona Pizari HAC gi Nouna temporary committee Semkhibabu Yaningdaba Fongdoktuna governor da Kuki MLA tarana cherol Pisinkhre Manipur gi Chingi district singda autonomous district council ADC singi administration ga mari leinana mamangai dagi haleraklaba hill areas committee HAC gi mikhal pangthoktana Manipur lengakna Nouna makhogi furit khawdagi puthokpa miyoi singna semba temporary committee semna balokhiba warep adu Manipur thugaina ba hotnabada achoba thodang lodona chathariba lan asigi luchingmani hairiba Kuki MLA tarana Yaningdaba Fongdoktuna Manipur gi governor Laxman Prasad Acharya da ani Yaningdaba cherol Pisinkhre hari Tongan balengak ama tanduna haukiba chahi lising ani kulhumdoi gi me ahumdagi chathar libalan asida achoba thodang loriba Kuki MLA haukholat gipken ngarshanlur sanate chinglunthang haukip kimnyaw haukip hangsing letpau haukip Paulianlan haukip LM Khote let mazang haukip nemcha kipgen amasung vungjalgin valtena puna khujek piduna tongan ba demand yawba cherol adu governor da Pisinkhibani Cherol aduda palibati ADC singi mikhal pangtok thriba fawba administration da khudong chanaba member kunna saba temporary committee sing semnaba handakta hill area committee na warep lokhibani khongthang asi unconstitutional oiba law ne yadaba warep ama oivata natana democratic principles singbu karemnabani masida natana ADC de yawriba action bu ikai khumna dabani haina logani State asigi housing oiriba fibam asida hill area committee gi members sing oiriba MLA sing ase committee gi mifam da saruk yabangam dana lakni asigumba yamna tambangam daba amadi misang mikhaina ba politics asina maram oiraga legislature oiriba Kuki MLA sing na union territory gi demand asi tawrakpani ngasi su amuka hana MLA tara asina hena chikshin ba khongfam ga loina na union territory gi demand tawgani Demand asida governor na minushi utpiduna hill area committee gi mikhal pangthoktana temporary committee semba ase reject tobiyu hill area committee gi khongthang asida miyeng changduna unconstitutional oiba warep ase handokadabani haina Kuki MLA tarana chapmanaba firep lominaduna Manipur lenga ki khongthang ase handoknaba governor taksinbani governor na hiram asida miyeng changbidrabadi prime minister yauna union minister singda taksingani hari Myanmar gi ngamkhai manungda leikhidraba athoba ahum punna langolda aroiba mathong mangam pangthokre haukiba October 13 ki ayukta KCP KYKL Pripak Pro RPF PLA UNLF koireng na luchingbagi apunba team amana Manipur gi ngamkhai ngakpa chatpada ngamkhai manungda Myanmar gi lalholu PDF amadi KNFB amadi IOAF ki apunba kangbu amaga khutthoknabagi thodokta leikhidraba PLA ki athoba oinam gulu Elias Babu apokpa kunja Pripak Pro gi captain wahengbam sarat Elias sopaiba amadi Lance Corporal Nongmaintem Bonisna Elias Nongthon gi thawai yawdraba hakchang ngarang irushemba langol gi mafam amada punna mathong mangam pangthokre leikhidraba singi thawai yawdraba hakchang adu Armina puthorakhibaga loinana ngarang ayuk masa-masagi yumda puraktuna haikat laikat tamlaba matung miyamgi oiba procession amaga loinana langol irushemba tamna puraktuna aroiba mathong mangam pangthokhibani athoba ahum asina lakpagi lamnida miyamna haikat laikat tamna ki loinana kholau kaya su laukhi Lairaba Laumisingna Sasan Loibeda Kudong Tirakpa Matamda Mateng Oinaba Livestock Insurance Yaubio Haina Kasim Vasomna Fongdorakli Veterinary and Animal Husbandry Minister Kasim Vasomna Haikre Veterinary Department asi later Laira Singi Department ni aduna Veterinary Officer digi hoduna Director oiduna retirement chalamdai fawat lupa lising tara kathoktuna Laira Singna Sasan Loibeda Mateng Pangbisi Wafam asi ngarang Veterinary and Animal Husbandry Department Manipur na sinduna konung mamangda laiba Manipur State Film Development Society Hall pangthokpa kunmathoi shuba livestock station operation amasung survey monitoring and
Evaluation Cell under NADCP toll-free number 1800-202-5141 haudoppagi thoramda mahakna phongdokhibani. Minister na makha taraduna sasan loibana senthok lambi oiriba imung manungda veterinary department ki service mapung fana yohanba ngamlabadi lamdam asigi summit londasu achoba mateng shoidana oigani. Sasan loibagi chatnabi asi matam kuinadagi pangthoktuna lakpa ama oibana miyoiba khunaina leiriba makhaidi hairiba chatnabi asi mutpa nairoi. Sasan loiriba singidamak department na kathokpa amaga loinana achoba thodang lawgadabani haina haiki. Marak thatna Mahekol Rhymes Teachers Training Center Manipur gi Unit A Pangantabi gi anoba for best training course chaliba chahi asigi December gi tang ani ningthaukaban numit asidagi class hozaragani. Maram asina MRTTC Pangantabi da lakpiduna training form lawbiranaba nolukna khanghanjari. Course asida thamjariba khudong chaba singdi Rhymes Teaching Training, Child Psychology, First Aid Course, Yoga, Potloi Makeup Training. Loina na lamdam asida miyamna pamna seasonariba kauna singi craft training gi khudong chaba sing su phangbigani. Hena akupa marol khangmining labadi contact number 9837161295 natraga 9362775603 asidagi khangbiba yagani. Inmet Jamri ga humfu state lengakna langol da saba housing complex sa Hongzilhankre. Chief Minister Nongthambam Birena Thagalapa post amana More Chuchampur amadi Faigak Chowdagi lanjenarakiba imung chamaga kunromgi miyoi Jamri humpu langolgi National Gambiles da nongna sariba housing complex asida Hongzilhankre. Post asina makatana hai lanjenarakliba sing asigidamak yaifanaba state lengangna lepa laitana honari. Ningsing bayabadi lanjenarakliba sing asigidamak temporary shelter lising amaga chatruklom saragani amadi khongthang asi center na su approve tawre haina Chief Minister Nongthambam Birena tha asigi kulhumnoi da lauthokiba laikhrabani. Temporary shelter home sing asi khwaidagi masing yamba oina Kangpokpi district sagadabani. District asida yum lising taret ka chatruk ki manungda yum lising amaga chanipan tara humdoi sagadabani. Masigi manungda Chuchampur district ta yum lising amaga chahum kuntramathoi, Kakching district ta yum lising amaga chani tara taret, Bisnupur district ta yum lising amaga taramanga, Imphal East district ta yum chawaga marfudra mari, Technopal district ta yum chanipanga marfu, Chandel district ta yum Chongwaga Taramathoi, Imphal West District ta yum Chaniga Kunmanga amadi Kamjong District ta yum Maudramari yauri hairi. Gram Panchayat Nipangi masing yamlaba job card holder singna thabak shuba fanghalu haiduna Imphal West DC da Khongjang Semkhibabu. Langthaval amadi Lamsang Assembly Constitution gi Panchayat Nipangi masing yamlaba job card holder singna thabak shuba fanghanbiu hane Imphal West District DC office da protest thakre. Work order Fongkraba amadi sanction taukraba Jila Parishad ki shiar amadi Gram Panchayat ki shiar job card holder singna thabak suzage habida DC amadi CEO na ayaba pidabadagi ngasi fawo thabak suba yahandana leriba asi yahallu haina Imphal West ki Langthabal amadi Lamsang SC job card holder singna Imphal West Jila Parishad ki chairperson Laishram Bobby ki officer laktuna akanba pressure pikhi. Loinana DC da thabak shuba fangyahalu haina takshinki. Hiram asiga mari lainana job card holder singna pirakhiba akanba pressure adugi matangda ngarang Imphal West District Jila Parishad ki chairperson Laishram Bobby gi lamfelda pangthokpa pawgi mifam amada Bobby na hai. Lamdam asigi hauzik oriba tangdu laitadraba fibam amadi senmilonda khamthengna chokjilaklaba fibam asida MGNRGS ki makhada job card holder ama oina thabak suduna fangjagadaba senfam amari leinaba singna athingba thamduna thabak suhandrabanina khungangi micham miyam khamthengna waba mayoknari haina su fongdokhi. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Lanjen naduna leriba sing khunda leita hanba haibasi lengaki achetba firep ni haina CM Birena Fongdorakle. Manipur da thokliba irang asina maram oiduna lanjen naduna leriba miyoi sing khunda leita hanba amadi makhoigi yaifanaba mateng pangba haiba asi Manipur lengaki firep ni haina Manipur gi Chief Minister N Birena Fongdorakle.
CM na social media da thadorakpa post amada haribadi irang asina maram oiduna tongan ba relief camp sing da leriba miyoi Kayagi damak Nouna saba Langol da leriba National Game Village da leba Housing Complex da ngarang dagi hauna hongjunduna leba hokre. Housing Complex da ngarang Moray Chuchampur amadi Fabak Chow dagi lanjena rakpa miyoi chamaga kungi miyoi chamri ga humfu gi mafam pikre hana post aduda Fongdoktuna. Amaromda CM na social media da thadorakpa post amagi matung ina Varat lengakna in space ki makhada space sector gidamak lupa koti lising ama venture capital fund oina kaithokpada ayaba pikiba asigidamak chief minister N Virena Bharat ki prime minister Narendra Modi bu tawbimal khangba utli prime minister na lokhalak liba khongthang asina tungi space technology amadi innovation mawong maril semada singthaningai oiba khongthang ama oiragani Thorang asina innovation singbu yokhatuna space innovation khupmang chawkhat hanbata natana in space ta atmanivar Bharat ohenbata achauba mating oiragani hari Mikhal tawdana ADC semba yaningde haina RNCM na Fongdorakli Rongmai Naga Council Manipur RNCM gi Media and Publicity Wing na ngarang thadorakpa cherol amana haribadi handak state lenga ki cabinet na Autonomous District Council ADC bu mikhal tawdana reconstitute tawagi warep adu Fongdoktuna democracy na piriba principal singaktuna mikhal tawraga ADC sembiu lengak na lokhiwa warep asi miyoi kharagi kana na ba tawre masida lengak ki mari leinaba amadi hill area committee na chingi miyamgi yenglaga lengak na lokhiwa warep adu hangdopiu hari Manipur police ka CBI ga MOU khudek pinakhre Manipur Police ki cell tungi fibam fagat hanaba State Bank of India SBI ka Memorandum of Understanding MOU ama khudyek pinakhre Manipur Police ki maikaidagi IGP Administration K Jayanta Kumar amasung CBI Regional Business Office Imphagi Regional Manager Khumukcham Okendra Singhana MOU adong ngarang khuyek pinakibani khuyek pinakiba aduda State Bank ki Director General Rajiv Singha su saruk yaki yana cherol adugi matung ina Manipur Police ta salary package yauna lupa crore ama fawagi insurance ki senfam yawre masigi mathakta atopa sel thungi kana bawafam kaya su memorandum aduda pali Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu ZDU gi disqualification gi case speaker gi tribunal na chayol ahum sangdokre Supreme Court ke directive amagi makhada political party amada mai pak laba matungda atopa party amada merge tawshinba natraga chongmaga mari lenana 10 schedule ge manung chana tha ahungi manungda casing adugi waroshin purakadabani haina order thokrabasu Manipur da Janata Dal United ki MLA manga party asida mai pak laba matungda BJP da chongkhibagi matangda chatharakpa case adugi makha chatharakpa oina Manipur Legislative Assembly gi speaker gi tribunal na chayol ahungi matam sang Hari MPCC ki Senior Vice President Harishwar Goswami amadi JDU ki Secretary Maisnam Dorendro anina petitioner oiduna MLA manga asi disqualification tawnaba High Court da wakat khibani ZDU dagi mikhalda mai paklaba matungda BJP da chongkhraba MLA manga adudi Khumukcham Joy Kisan Ngursanglur Sanate MD Asauddin Thangjam Arun Kumar amadi MLA Khauteni case asigi matangda Lanet Council oireba advocate and Bhupendra na chahi anigi mamangda MLA sing asigi mathakta akanba action laukhatnaba disqualification case number 6 amasung 7 paikhatnaba hotnaduna lakhibani adubo ngarang Manipur Legislative Assembly gi speaker gi tribunal na hearing chatharaba matungda chayol ahum sangdokhibani hari Arubeda marueba pau amuka na pizari HAC gi Nouna temporary committee Semkhibabu Yaningdaba Fongdoktuna governor da Kuki MLA tarana cherol Pisinkhre Myanmar gi ngamkhai manungda laikhidraba athauba ahum punna langolda aroiba mathau mawam pangthokre Lairaba Laumi Singna Sasan Loibeda Kudong Tirakpa Matamda Mateng Oinaba Livestock Insurance Yaubiyo Haina Minister Kasim Vasom na Fongdorakli Matang Asida Ayuki Pau Piba Loizare Tabiri Pukutimapo Amukahna Kurumjari